Works Department na lupa crore kaya gi yamlaba senfam lokthok lamba sigi matang da CVI netrag NI gumba agency amada thizin hangadabani haina State Congress na taksil labi. Reserve Forest area da construction tauba khudingmak warning taudana takthok lagani haina Forest and Environment Minister Thongnawjam Syam Kumar na lauthokre. Anirak Suba State Level Siroi Lili Festival Nangnaba Tungan ba Lambi Thong Sing Semjinnaba ngasi Works Minister Thongam Bishodina Siroi Lili Khul Chatuna Yeksikre. Ukrul District ki Kamsai Molen Khul gi Amatangairba Kamsai Molel Primary School Laigak na Miyeng Changbi Dabana Maramoiraga Yamna Fibam Chadana Lady. State asigi mental hospital sanaba lamsangda lam khandoktuna leire atuba matamda sanaba hotnaragani haina Health Minister Langpok Lakpam Jayant Kumar na phongdotli. Amasung paumi amana sasinaba pau phonglaba natraga sasinaba pau sandoklabadi paumi ama oibagi accreditation matam pumbagi oina kapayai haina center na hai. Member Krumzare Domyang Group se Impact News ni Prime Time Manipuri News Bulletin da ai khaidam jenta sitna hoje pungja si fawgi moriba pauksing mayam da fisari. Works Department na lupa crore kayagi yamlaba senfam lauthok lamba sigi matang da CBI natraga NI gumba agency amada thizin hangadabani achumba taugani haina lauramba laigak asina asigumba khongthang laurakpa laibak thibani. Asgumba thogdok tholakliba sina takpadi laingak asi mawong tadre takpani. Moral ground da Chief Minister resigned taugadabani haina Manipur Pradesh Congress Committee MPCC gi wangangloi Hareshwar Goswami na phongdokre. Panbayai financial year loisilapagi marang taunaringai Works Department na sasinaba check season aduna lupa crore kayagi yamlaba senfam lokthokibagi matangda thizinbinaba Principal Secretary Finance Venajosi na thasgi anida Principal Secretary Works da aiba cherol thaduna wakalakiba leikibani. Ngasi BT Rota leiba MPCC ki conference hall da pangthokpa paumi singa unaba mada Goswami na hai Anti-corruption cell amasung vigilance ta thizin handuna lana cell charamba apikpa thakta leiba employees sing thabaktagi suspend tauba kaya thengnakhre adubu achoba scandal amadi laigak asina taure haiba thogdok asina khangba ngamle miyamgi yamlaba senfam namthak tawduna laukthoklamba laibak thibani athuba matamda thogdok asida chenaba sing matik chaba chairak phanghaningi. Department amaga gi marakta pau fauna dabagi mawongda lakpagi mawongda oirakliba si laibak thibani athuba matamda chenaba mioi sing fagatuna chairak pigani thazai haina mahakna makhatana phongdoki. Swaida thijanbagi mahutta CBI gumba achowa agency amada thijanduna athuwa matamda mara leba mising adu book to honingi dandi phanganingi natragadi asiguma thong asi Mami makok samnadaba niyom niti leitaba department amaga phaungadaba thong sing ase sum chatharak patarabadi lisang sina Manipur praja gi afaba oiroi mangjabo oigani haibu wafam sisu ayanga thamjari achumba tawni hayo poto tawruktaba hena sathiba mawongda hena phium chokka mawongda akiba thabang ngaka tokthorokpase masina maram oiduna amukana thamjarabada honorable CM na lusingba sarkar amasung honorable CM khudakta Reserve Forest area da construction tauba khudingmag warning taudana takthok lagani haina Forest and Environment Minister Thongnawjam Syam Kumar na lauthokre. Wapamasi ngasi Imphal Yaripok National Highway gi Ngarian Reserve Forest area sing yengsinba chatpada phongdokhibani. Minister gi khongchat aduda Kaira Wangkem area da Sera Garden Kauba amagi lambi semjil lamba thengnaki thogdok adu aina yade haina minister na phongdok laduna Sera Garden gi mapu amadi lambi asi sembada ayaba pikiba Forest Department gi official singi mathakta Indian Forest Act amadi Manipur Forest Act ki manung channa ain gi oiba chairak pihangani haina cheksalwa thamki nakal amromda ching amadi pat lehengani haina pata laukiba singna leifam thokpa ching amadi
पाट लेहंदबा थेंगनरबदी पता पाइरिबा मियोई सिंगी मथक्ता फॉरेस्ट डिपार्टमेंट एक्शन लौगनी हाइनसु मिनिस्टर न मखाताकी मिनिस्टर न महाकी खोंगचत अदुगी सरुक अमा ओइना अंद्रो संथै पाक की नोंगमाई चिंखोंगदा लैगाक न केबल कार थमनबगी थबक पाइखटकदौरिबा अदु येंगसिनकी मिनिस्टर न हाइखिबदा लैगाक न मरी लेनबा डिपार्टमेंट सिंगी सजेशन लौरबा मतुंगदा अंद्रोबु चही अनिगी मतुंगदा मालेंगी टूरिस्ट मैप ता यावहन्नबा होटनरगनी हाइनसु मिनिस्टर श्याम कुमार ना फोंदोकी ngasi khongchat aduda forest amadi environment department gi makok thongbo official singsu sarkyaki जी रिजर्व फॉरेस्ट एरिया दा फॉरेस्ट की अयाब यावदना इंडियन फॉरेस्ट एक अमनि मणिपुर फॉरेस्ट एक की क्लियरेंस यावदना सागलिबा खुदिम आल की मतेंग लौरगा सब एक्शन लखकने अंदग हुजिक सिंग ओइना लेबदा सिंग द पता ताय है सिंग द ताय पता सिंग दो सिंग लो पता है ना सिंग ओइन थंबियो फॉरेस्ट प्रजाम थंबियो लेरगे माय पता लेन असिंग मोरगदी पाता पता तारगना माय पाता पता ताय मसाना यान पाता पता लौरबने अदु पार ओइन थंबियो मद फुंजलंबा लेक तो वाटर बॉडी फुंजलंबा अदगी सिंग द पता ता सिंग द थुगारंबगा कोई फॉरेस्ट रिजर्व फॉरेस्ट थुगारंबा सबसान एक्शन लौबने आइल थोंगा रिजर्व फॉरेस्ट लेरिबा सागली खुदी मक्सिदी अखोगी सिदी वार्निंग तौना सिमदी लोइनबा अखोगी सि अप्रैल की अखोगी तेंग ता अते तराई मतुंग लोइम क्लियर तौरने मणिपुर लेबर रिजर्व फॉरेस्ट जगह सागली म्याम सिमदी Health Minister Langpoklapam Jayant Kumar na lamsang da status ge mental hospital sanam ge lam khandok tu na leire athuba matam da sana bo hotnaragani haina phongdokre lamfel ge IMA house ta health services na sindu na National Mental Health Survey India Manipur gi matang da pangthokpa dissemination workshop hokdokpaki thoram da wafam asi phongdokhibani Minister Jayant Kumar na thoram adu da makha taraduna kadai fawba lamdam asigi miyam da mental health ki matang da khanghanba ngamlabage haibasi kupna khanaba mathau tai mental health ki matang da aikoi state asi khara sonthari society asi da social disorder leibana wakhal gi laina lai wakhal gi laina asi hantha hange hairabadi aikoi pumnamakna social disorder leiba si hanthan ba mathau tai haiki thoramadu da health services ke director Dr. K. Razo, Planning and Finance ki Additional Director Dr. S. Manikanta Yauna, Dr. MBBS amasung Psychology Tamliba Mahiroi Singh na sarkyaki. Department of Psychiatry RIMS ki Head Oiriba Dr. R. K. Lenin na National Mental Health Survey India ki Manipur State ki matang da survey report पाथोखिबा अदुदा स्टेट असिदा वाखल गी लाइना नाबा मसिंग हेंगलकपगी ममी ताई मियोय लाख अनि खुदिंगी साइकियाट्रिस्ट अमसुंग क्लिनिकल साइकोलॉजिस्ट अममम लैरी लोइनना मणिपुर की दमकता नेशनल मेंटल हेल्थ पॉलिसी अमा थंबा मथौ ताई हाइबा वाफम फोंदोकी अखोई समाज रे करा वाले लोग सुबेन गौर है इट्स नॉट दैट अखोई समाज में डिसऑर्डर लैरे है नहीं सिक डिसऑर्डर में सिक बिकॉज़ सो मेनी फैक्टर्स फैक्टर में हम भी because law and order situation or be akoi lai ba sigi biological disorders na to atop disorder ma mental disorder ma lai maternity the whole society the environment and the day to day lifestyle the sigi lai ba social structure political structure how to job adiki law improve to ya da ada masi no kak kana ya Lakadriba anirak suba state level Siroi Lili Festival nangnaba tongan ba lambi thongsing semjinnaba ngasi Works Minister Tongan Bishojit na Siroi Lili khul chatuna yengsin kre Minister Bishojit na luchingba Ukrul District ki DCM di district asige tongan ba official sing yawba kangbuduna Siroi Chingkhong fawba chatuna yengsin ki maru oina kasong ngapak man road tagi Siroi Chingkhong da lairiva Vangayan ground fawgi kilometer amaga meter anirom sangba lambi sisu Siroi Festival nangnaba semjinnaba gidamak minister na luchingba timaduna yangsin ki hariba thabak sing asi yauna ukrulgi maruiba ring road amadi tongan ba Siroi Festival pangthokpam sing taba maruiba lambi sembagi thabak sing atuba matamda haunaba minister na ukrulgi DC da khangan ki Sahi khudingi ya maru oina ko honorable chief minister na sahi khudingi pangthokani manung da maru oiba ko Siroi festival asi ko tawgadaba April ke tang 13 tagi hawgadaba asigi akoina masida kare award apa natraga tourism department na akoina yeng bikre ha na su ko DC na pawdame adu boy ko gi pidal digi side tagi lambi gi thongi aduga apo masida parking gi kare award pa lei budu ko na festival si dimi mang inspection tawraka da masi praja gi convenient
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯕꯨꯁꯇꯔꯒꯤ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯅ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯈꯤꯕ ꯃꯇꯨꯡ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯁꯨ ꯂꯥꯛꯂꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯅꯤꯁꯇꯔ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯁꯤꯅ ꯉꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯝꯕꯤ ꯊꯣꯡꯅꯆꯤꯡꯕ ꯄꯥꯔꯀꯤꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯁꯦꯝꯕ ꯄꯥꯔꯀꯤꯡ ꯁꯦꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯅꯕ ꯁꯦꯝꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯃꯔꯣꯝ ꯑꯁꯤꯗ ꯂꯣꯏꯕ ꯉꯝꯒꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯄꯤ ꯕꯣꯕꯣꯀꯨꯂꯔꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯀꯤꯇꯨꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯁꯤꯔꯣꯏ ꯆꯤꯡ꯫ उख्रुल डिस्ट्रिक्ट की मनुंग चन लेरिबा कामसई मॉडल विलेज की अमता ngairba कामसई मॉडल प्राइमरी स्कूल लेंगाकना मियेंग चंगबीदबना मरम ओइरगा यामना फिबम चादना लेरी पुन्ना महिरोई चामग सुमना तरा अमदी ओजा मापन लेबा स्कूल असि हानगी सीएम यंग मिसाव साइजाना संगारंबा स्कूल नि अदुमकपु कुइरकपना मरम ओइरगा खारिबा फकलोंग सिंग अदु नाकन येटलोम होदुना लेहौरी अमदी स्कूल असिगी नर्सरी क्लास की का अदु चरु मयाम पैदुना लेहौरी फिबम असिदा स्कूल मैनेजमेंट डेवलपमेंट कमिटी के मेंबर ओइरिबा खुल असिगी खाइलेन हाउलाइना फोंदोरपगी मतुंग इना स्कूल असिगी कंक्रीट बिल्डिंग अमा साबा हौखिबदी मतम कुइरे अदुम ओइनमक चही खरगी ममांगदा साबा लेपखिबदगी हौजिक फाउबा लोइसिंदना लेरी असिमकना मरम ओइरगा फकलोंग होरबा क्लास सिंग अदुदा ओजा सिंगना लाइरिक ताकली अमदी नोंजु मतमदा क्लास तौबा लेपली हाइनसु फोंदोरकी लेंगाकना अथुबदा खुल असिगी खुदोंग चादबा असिबु मियेंग चंगबियु हाइनसु महाकना मरि लेनबसिंगी मफमता अपील तौरकली angang singi damak di nungai de basina kaino makha ko school si repairing oi de benina phaklang kari kra asi gi damak si angang singi lai tam phom su wai every saturday sida koi na khwai de lu ba si every saturday da koi na si siang do ba na deraga koi na social work ma to de di school si hapta manung da school si anira kum ba siang do de school si da ka angang singi damak si jang bai अमरोम द इम्फाल दगी किलोमीटर हुंफु लापना लेबा खुलसिगी लंबी थोंगसु याम फिबम चादना लेरी मफम असि कारोंग असेंबली कॉन्स्टिट्यूएंसी उख्रुल असेंबली कॉन्स्टिट्यूएंसी साइकोल असेंबली कॉन्स्टिट्यूएंसी की तायने फमनी के मोलेन खुलदगी कारोंग असेंबली कॉन्स्टिट्यूएंसी की मनुंग चन लेरिबा लुंगटिन विलेज का फाउंगनबदा लेरिबा तुरेल असिदसु थोंग लेतबना मरम ओइरगा तुरेल मनुंगदा गाड़ी थौजिंदुना लाली अदुगा कारोंग लंबी ओइना वाना साबा थोंग मचा अमदा लांथोक लांसिन तौनरी लालिब तुरेल असी इरिल तुरेल अमदी इशंग तुरेल अनिगी इटिन फमनी ngasi पाउमी सिंगदा खुंजा सिंगना फोंदोरपगी मतुंग इन्ना नोंग चुदबा मतम अमदी इसिंग इमाई नेमबा मतमदा तुरेल मनुंगदा कुमथदुना फाउनरबसु नोंगजु मतमदा उपाय लेतबना खुलसिगी मथकलोमदा साबा अमुक्ता मी अमखक तंग चटप याबा थोंग असि सिजनै हाइना फोंदोरकी फिबम असिदा खुलसिगी खुंजा सिंग मतम चुपदा अवाबा मायोकनै हाइना फोंदोरकी मखोइगी खुदोंग चादबा असिबु लैंगांगना अथुबा मतमदा मिनियंग चंगबिदुना खुल अनि असिबु फाउंगनबा याबा आरसीसी थोंग अमा साबियु हाइना अपील तौरकी पनबा याबदी के मोलेनगी चिप हाउपु हाउलाइना फोंदोरपगी मतुंग इना के मोलेल खुलसी पीएमजेएसवाई गी स्कीम मखादा उख्रुल डिस्ट्रिक्ट की सनाकैथेल लोमदगी लंबी दी यौरकले अदुमकपु कारोंग असेंबली कॉन्स्टिट्यूएंसी मदी साइकोल असेंबली कॉन्स्टिट्यूएंसी फाउंडुना इम्फाल ताबा याबा लंबी दी यामना फिबम चादना लेरी हाइना फोंदोरकी इहंग एरिया कुकी स्टूडेंट्स एसोसिएशन मणिपुर इक्समना सिंदना कुंट्रा सुबा एनिवर्सरी सेलिब्रेशन कम स्पोर्ट्स मीट ऑफ इक्सम ngasi के मोलेन विलेज की खुल की लंपाक्ता हौदोक्रे थौरमदुदा फंक्शनल प्रेसिडेंट ओइबा हाउपु हॉलाइना खुल असि अमदी मसिगी लोनब स्कूल सिंग द गवर्नमेंट की स्कीम अमता मपुंग फाना यौरक्ट्री अमदी गवर्नमेंट ना एजुकेशन अमदी लंबी थोंगदा यामना सोथदुना लेबा मफम असिबु मिटिंग चंगबियु हाइना फोंदोरकी नुमित मापननी पांगथोकदौरिबा मिट असि हौदोकपगी थौरमदा इंफॉर्मेशन सेंटर फॉर हिल एरियाज मणिपुर इचमगी सेक्रेटरी थौदाम हेमजितना अतोब मिथुंगलेन ओइना सरुक याखी थौरमदुदा नाटकी ओइबा जगोई सैक्यासु उतकी
Langtabal constituency ki MLA suwairiba CF and PD Minister Karam Shyam amasung PSED Minister Losi Dikho na ngasi Langtabal constituency da lairiba water supply scheme marigi fibam yangsin kre. Water supply scheme marigi manungda chazing karang water supply natana ataidi mamingtagi oina lairambada Minister animak na nungaitaba fongdoki. Loinana thaknaba ising fangdriba constituencies gi mafam singda atuba matamda ising fanghanba ngamnaba department ki maikaidagi angamba thakta hotnagani hainasu Minister Losi Dikho na fongtoki. PSED gi mari leinaba engineer sing yauna chatkiba yangsin khongchat aduga mari leinana Minister Karam Shyam amasung Losi Dikho na Waikhom Laikai, Maibam Laikai, Bokul Makhong, Naurem Laikai, Bamo Laikai, Langtabal Mantri Khong Awang Laikai, Mantri Khong Thong Amanbi, Mayai Laikai, Langtabal Kunja Awang amasung Mayai Laikai gi mafam sing da chatuni yangsin ki mafam ayambada thaknaba ising fangbadi lairadana pipeline fauba yauramdana lairamba thingnaraki pipeline yauba mafam sing adu ising chang naina fangdabaki mami taramki constituency sida lairiba Kanchipur water supply scheme Haurebi water supply scheme amasung Lelong Chazing water supply gi fibam su matamga chunaba mongda semgat sagatrabadi mathau pangthokpa yadabgi mongda lairamba thingnarangki. We have seen the major issues. Me yamwai water supply do yaudre, but some issue the pipe gi main issue si pipe ne pipe she kona deba department shu kana hona ba hojik si system chu la central gi scheme da odida pipe si masha gi oidri dum atupa da shu pi pa ya daba but we have put up proposals already adishu ngai bane so otherwise also akoi kana minister ga akoi department natraga planning da su additional fund su pursue toraga sidi take up to concern the PICD minister ai marup Dikho mau laaga Langtabal kendra da ising thakpa phangde haibadu gi concern engineer Singapore ga chaurok pa saktam ama uhanna bagi satpa khongchat ni aduna aina thajabada minister na sungchoi choidana waliba mayam si fulfill taholakane haibagi thajabalai Non-local singna lamdamasiki security da achoba singna ba ama oirakliba si thingna ba loinana lamdamasigi yumbi oigadoriba naharol nupi nupa singbu nishagi ipaktagi kannana ba North East India Development Party NEIDP gi achetpa firep lai haina lauktokre nakalamurom da NEIDP gi Central Working Committee gi President and Samarjit na lamdamasida lairiba political party singna numit tarit ni gi manungda lamdamasibu Kannaba achetpa firep ama lauminasi haina media gi kuthang da apel tarokli. Ngasi tera lokrakpam laikai da paumi singa unabama da NEIDP gi Central Working Committee gi President and Samarjit ki wafam miyam da thamladuna parties gi Vice President Bishojit hai lamdamasi gi miyam gi punsi role amadi security da fong na singna rakliba isu kaya nathaiduna subnata gi election da political party am oina mai pak na bagi amadi sarkar na sem na bagi Alliance taubuna lamdamasida tangdu leitaba micham prezargi yaifanaba hotnaba ngamgani haiba NEIDP na thazade miyamna tangdu leitana leiba ngamnaba loinana leibakasigi security da singna rakliba si kupna yengminnaraga issue da base tauba political alliance ama leihenba matam oire leibaki security da singna rakpada political party gi khetnaba thambagi wahanthok leiroi matam gi oiba leingak pairiba political party singna issue khudingmak thengnagadabani Political party khuding magna party gi oiba khetnaba thamdana issue da base tawduna apunba alliance ama semlasi vote kananabagi mathakta vote kananabagi khakta alliance tawroi si hain and Bishwajit na makhata ki laibiriba political party khuding magna wakhalon khenaba thambidana laibaki oiba issue sing punna thengnaminasi amadi ngasi mak thokliba issue singasi thengnanabagi sem sabagi oiba thabakta alliance dominasi haina phongdoksari North East India Development Party NEIDP na khongpham chet na lepchabaga loinana lamdam masida leibiriba lamdam masibu kanba pambiba political party khuding makna numit taret nigi manungda ngasidagi hauraga achetpa firep ama lominabagi thong launa hangjari amadi pibirak pawakhalon adumak taramna okchari numit tare nigi manungda oirakliba phibam adugi matungina NEIDP na kari karam khongthang laugadage haibadu miyang mafamda laukthokcharakani BJP na luchingba Manipur leigak na chingi lamda chatuna
Awatpa yengsinduna lakpagi sarokamoina Ukrul district ki manung chana leiba somdal khulgi kumgi laurok hobagi kumhai luita fanet ngasi works minister TS Bishojina atoi mitunglen oiduna pangtokre somdal village da 33/11 kV power substation ama thamba yauna tongan ba chakpat thorang kaya paikhatlagani haina minister Bishojina somdal khulgi miyam da thazapa piki ngasi minister na somdal khul yaurakpada khulasi miyam na khulgi Kunjinda pareng leptuna minister bu oki loinana somdal gi miyamna nat ki oiba jagoi sai utuna minister okpugi thoram adu henna masak thokhanki tungda somdal khulgi Vaumalan holda luita fanit hariba lauro kumhai asigi mapung oiba thoram pangthoki thoram adu mari leinana somdal khulgi tongan ba loop singna minister da memorandum kaya pisinki memorandum sing adu gi paukum oina minister Bishojitna somdal khul yauna Khadang, Toloi, Tuishem, Thailand, Nachingba, Mafam Singh, 33/11 kV power substation Singh, Sana Bathaurang Tauri, Haiki. Toloi Junction Dagi, Somdal Khul Faugi Lambisu, Atubumatamda, Semba, Horganium Sung, Somdal Khulgi Ring Road Asisu, Atubada, Semjinba, Honaba, Hotnagani, Hainusu Minister, Nangasigi Toramadugi, the Kunja Singh, the Tazaba Piki. Every household power supply connection later say like the money and see Prime Minister की commitment. High 2019 city market manuda akon sambam amuda bala power posting village amadi habitation OBI nathana mada village OBI le pun mochi samgada bani ai sobhagya chi shuna katil pa chamwa thil kanda magi electric connection tigirani Masih suatu pertama sesuatu one time the lecture installment basis ta installment karala tidak kanda dengan upaya yang tidak kanda koi kuat connection kau punya itu khidmat Horticulture Department ki Minister madi official singna hakthengna na chattuna ngasi andro kendra gi manung chana leiba angtha gi laumi singda ki hom chara yen thokre mahi marong thaba laumi singge ahen ba potlam sing liduna thamna ba horticulture department da crore taruki senfam leire Thambalnu market ta sariba cold storage asi chayol anigi manungda sangaragani hain horticulture and soil conservation minister Thongnauzem Syamkumar na phongtokre ngasi minister Thongnauzem Syamkumar amadi horticulture gi makok thongbo official sing chatuna angtha khulgi laumi singda ki hom chara yen thokhi thoramaduga mari leinana minister Thongnauzem Syamkumar na haikibada hauzik horticulture department da cold storage sanabgi leiriba senfam asi district tarukta mathok taba yenglaga sagani masigi sumathakta chief minister na department gi scheme amadi project sing gi kanaba mari leinaba minister amadi official sing na fill the changlaga Fanghalu haiba wafam adugi matung inna ngasi horticulture department na laumi sing da ki hom chara sing asi mahak masa yang na laumi sing da pibani masida sunatana horticulture department na ground reality khanglaba tungda laumi sing da mathau taba mateng pinaba thaurang paikhatkani horticulture department gi thaurang asi chingi district yauna tungan ba mafam da su chathagani haina minister na thazaba piki Horticulture department no ji college storage ma thambar market ta koi sare no ji loige dore aduna koi within 2 months man sangane aduga koi dum hauragane function to haune si natana ki horticulture department no ji 6 crore amsu district taruk ta horticulture ji sanaba akoi college ji sanaba koi paisa su jawre aduna daka leba jaga da habide koi na contact oriented na taba akoi gi poto daka leba jaga da koi khalla ka ta koi gi sa tare dum thabak su da mi mana Ada susu da mimna koi financial laga minister ga sanga taw office sanga taw mina di loan si line phanga mi system jama koi na ano government si MBN lu sing government masi totally koi kakhalle Ani Suba Manipur Rifles ki arms room dagi nongmai mangkhibagi matangda chenaba sing fagatnaba NIA da sinakiba laigak asigi afaba khongthangni haina Sib Sena Manipur State Unit na apenba phongdrokli Bauprada Laiba Sib Sena Manipur State Unit ki office ta Paumi Singha Unaba Mada Party Sigi President M. Tombina Phongdorakpada Mangkriba Nongmai Yankaiga Taruk Asi Kanagumba Mioi Karana Masagi Lanai gi Oiba Mongda Sejin Naram Labadi Akaiba Kia Lakani Maramaduna Nongmai Mangkibagi Thogdo Asi Sib Sena na Taraina Logde Hiramasida Chenaba Sing Fagatnaba Honabada Sib Sena na Angamba Mating Pangani Loinana Miyam Nasu Laingak Asida Mating Pangfam Thoi Haina Phongdoraki Hiramasida Chenaba Sing Fagatlaba Matung Logi Matung ina Chairak Pinaba Honarakani Haibagi Tazaba Su Sib Sena gi Maikai dagi thamlakli Nongmai aduna horen magi maranai oiba nungaina daba aduga magi maranai oiba business ta aduga magi lanai oiba yengthina busingda sinara ko yaba
ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯅꯥꯗ ꯍꯧꯖꯤꯛ ꯀꯅꯥꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯊꯤꯒꯠꯂꯤꯕ ꯑꯁꯤꯗ ꯃꯔꯝ ꯆꯨꯝꯅ ꯃꯇꯥꯡ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯆꯞ ꯆꯥꯅ ꯗꯟꯗꯤ ꯄꯤꯕꯗꯨꯗ ꯁꯤꯕ ꯁꯦꯅꯥꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯅꯗꯅ ꯒꯦꯝ ꯂꯦꯝ ꯇꯧꯅꯕ ꯇꯣꯛꯄꯤꯌꯣ Chahi Kuntragi Mamangdagi Manipurgi Government College Singda Happa Ngamdana Leirakhiba Regular Principal gi Ahangba Post Kungamangagi Manungda Tragani Thoi Handak Laingak Asina Hablakpada Democratic Student Alliance of Manipur Desamna Cherol Amada Nungaiba Madi Thagatpa Phongdorkli Loinana Masigi Mayokta Students Union Karana Kongjang Changsiliba Si Taubidanaba Cherol Asina Makhatana Appeal Torkli Kungani Thoirak Suba All India Children's Educational Audio Video Festivals and ICT Mela 2018 da award Fanglakraba State Asigi Audio Amadi Video Programs Singda Facilitations Taubagi Thorab Amangasi ACERT Lamphel Patki Multi-Purpose Hall da Pangtokre Central Institute of Educational Technology CIET NCERT New Delhi gi Makhada Bhopal da Pangthokiba Festival aduda Manamathum Fanglakraba Singda Pukning Thaugatuna Pangthokiba Thoramadda State Asigi Education Minister Thokchom Radeshyamna Angang Singda Ladiba Wakalon Singbu Thabak Oina Uthoknaba Pukning Thaugatpa Kadabani Makoiba Hosik Ladiba Lok Sing Tansinbagi Pambai Sing Asi Nataba Atopa Mong Singda Wakal Kanan Gadabani Loinana Innovative Oiba Solution Singa Loinana Problem Kaya Mayok Nahanduna Kangning Bagi Ikau Langba Amadi Wakal Kanbagi Pangal Hengat Hangadabani Haina Fondoki Panbayai Pangtok Kiriba Festival Aduda Manipurna Tara Manga Suba Chahi Chagi Puwari Ahongba Sinmi The Head Teacher Hairiba Video Amadi Audio Program Sing Asina Award Ahum Fanglakibani. Pravis Janam gi Misi CBI da Thizin Hanaba Chayolamagi Manung da Cabinet ki Wareb Lauragani Haina Chief Minister Nong Thombam Birena People's Action Committee PAC gi Mihut Singh da Thaza Pirakre Hairi. Ngasi ayupung trama toitaba matanda Chief Minister gi Miyam da Chief Minister gi Mayumda PAC Human Rights Alert Tongan ba Loop Singh gi Mihut Singh amasung Laikhidraba Pravis ki imung manungi Miyoi Singha Chief Minister ga Unabada Thazaba si Pirakibani Mihut Singh aduna UP ki CM amasung Union Home Minister da MCAC CVI da Thizin Hanaba Cabinet ki Wareb Laubiyu Allahabad High Court da case asi thengnanaba State asigi ukil gi kangbu ama sembiyo haina taksin ki hairi ningsingba yabadi Pravis ki mamang chahi Pravis Chanam mamang chahi ki September 9 da Greater Noida dagi thiba khangkhidraba matung nongalaga sina fangkibani LJ Educare gi Class 5 ki mahiroi thaungamba haining sungbamna Laikhidabada Singzamai gi Akoibada Lairiba Club Singna Nungaitaba Fongtorokli Misi Asigi Achum Aran Thidoknaba Hotnaba da Singzamai da Lairiba Club Singna Mapung Fana support Taugani Mara Laiba Mioi Amata Sagotloi Haina Lauktokre Ngasi Singzamai Laishang Tem Laikai da Laiba Youth Amateur Welfare Association Office da Paumi Singa Unaba Mada Club Asigi General Secretary Laishang Tem Naubin Hai Singzamai Okram Laikai da Laiba LJ Educare gi Thogdok Youth Amateur Welfare Association Singzamai Laishang Tem Laikai Okram Laikai Youth Club Singzamai Okram Laikai Aikhoigi Club Singzamai Oinam Thingel Amadi Social Environmental Development Organization Singzamai Shapam Laikai nan Nungaitaba Fawi Loinana Yungi Awabada Sarukyari Misisiga Mari Lainana Semkiba JC Amadi Police na Thogdosigi Matangda Thizin Humzin Bagi Tabakta Club Mari Lainaba na Mating Pangani Adubu Laibak Tibadi Thogdosigi Achum Aran Kangdriba Fauba Social Media da Wafam Kaya Hablakpa Sina School Asigi Akoiba da Ladiba Miyam Amadi Club Singbu Lan Uhanabagi Machak Waire Masi Taubigano Nakalamrom da Misi Sigi Chap Saba Langla Langjil Puthokpa Ngamnaba Laikhidraba Angang Asigi Postmortem Taubuda Yumgi Miyoi Amadi JC na Mateng Pangbiu Hainasu Laishang Tem Naubin Apil Tarkli Panbiyaba Amanat Thongamba Thasigi Amada Boarding Amadi Coaching Center Oiriba LJ Educare gi Ugi Staircase Tagi Tabadagi Laikhidabani Haiba Kala Marisina Koi Lakai da Thokpa Thodoni Lakai gi Mina Tawba Thawni na Koina Masida Koi Losinaba Aran Losinaba Koi Kanjinana Honaba Koi Tawjoroi Kalap Singi Makai Koi Ain gi Oiba Police na Amadi Koi Misi Sigi Mayokta Sim Liba Sina Akoi Sangsilakpa Maram Chaba Issue Sing Adu Langjin Tinanaba Honorapata
ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯣꯛꯄꯅꯤ ꯉꯁꯤꯒ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠꯇꯨꯒ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕꯁꯤꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯂꯤꯕ JC ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕꯒꯤ ꯏꯃꯨꯡ ꯐꯦꯃꯤꯂꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤ ꯃꯁꯤ ꯄꯣꯁ ꯃꯣꯔꯇꯦꯝꯁꯤ ꯑꯊꯨꯕꯗ ꯇꯧꯍꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯂꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ victimꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯦꯝꯂꯤꯕ JCꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯃꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯂꯨꯛꯅ ꯈꯪꯍꯟꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯄꯥꯎꯃꯤ ꯑꯃꯅ ꯁꯥꯁꯤꯟꯅꯕ ꯄꯥꯎ ꯐꯣꯡꯂꯕ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ ꯄꯥꯎ ꯁꯟꯗꯣꯛꯂꯕꯗꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯦꯟꯇꯔꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎꯃꯤ ꯑꯃꯅ ꯁꯥꯁꯤꯟꯅꯕ ꯄꯥꯎ ꯐꯣꯡꯂꯕ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ ꯄꯥꯎ ꯁꯟꯗꯣꯛꯂꯕꯗꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯛꯄ ꯌꯥꯏ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤ ꯄꯥꯎꯃꯤꯁꯤꯡꯗ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯄꯤꯕꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯁꯤꯟꯅꯕ ꯄꯥꯎ ꯑꯃ ꯐꯣꯡꯕ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯀꯥꯁꯠ ꯇꯧꯔꯦ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯂꯕꯗꯤ ꯄꯥꯎꯃꯤ ꯑꯗꯨꯒꯤ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯥ 6 ꯀꯛꯀꯅꯤ ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯆꯍꯤ ꯑꯃ ꯀꯛꯀꯅꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯍꯨꯝꯂꯛ ꯁꯨꯔꯛꯂꯕꯗꯤ ꯄꯥꯎꯃꯤ ꯑꯗꯨꯒꯤ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯑꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯈꯪꯍꯜꯂꯛꯂꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯥꯁꯤꯟꯅꯕ ꯄꯥꯎ ꯍꯥꯞꯄꯤ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯂꯕꯗꯤ print media oiragana Press Council of India na electronic media gi khutangda oiramlagana News Broadcaster Association to NBA da yengsinnaba refer tawgani hairiba yengsinbagi thabak asi numit taraga mangani gi manungda loishingani haina ministry asina makata na khangalakli sasinaba pau gi complaint ama hek register tawkibaga pau adu fongliba natraga fongdorakliba journalist adugi accreditation adu fact news adugi achum aran leptriba hauba suspend laigani haina ministry na makatari Kwakta Municipal Council gi Vice Chairperson Muhammad Nazaruddin na ngasi fongdok kibada pau gi mifam amada Council asigi Chairperson Muhammad Meheruddin amadi Ward number 9 gi Council Muhammad Abdul Karim anina media gi khutangda mahaki mathakta sirakliba maral singh gi matangda sengdorkli Vice Chairperson achina ngasi Municipal Council asigi hall da pangthokiba paumi singh unaba amada mahak amadi Atopa Councillor Mariga Loidana Punna Kutyek Piduna Hokiva February Anida Kwakta Municipal Council gi Executive Officer da Sitting Chairperson gi Mayukta No Confidence Motion ama Thangalaki Madugi Matakta Tarakpada Makha Tarakpada Chairperson Muhammad Meheruddin Tamadi Ward number 9 gi Councillor Muhammad Abdul Karim Anina Tungan ba resignation letter sing Mangonda Pisilaki Madu Mahakna Executive Officer da forward tauki Adumakpo punamak adugi ona tainabada resignation letter pisin kiba laite khutyek saduna namthak tawbani haina BT Road ta leiba Congress Bhavan da pangthopa press conference amada Ward number 9 gi Councillor Muhammad Abdul Karim na fongdorakliba si aranba yumpham yaudaba wafamni haina Muhammad Nazaruddin na sengdorakli MD Meheruddin 1 number 5 chairperson na mahaki resignation paper asi vice chairperson 1 number 2 da leiba aina sajallaga tawbani haina aingonda iran sirakpa aina tawkibi leite sumna tangi chairperson gi resignation paper adu aina receive tawraga executive officer da forward tawraga tha thagibani MD Abdul Karim 1 number 8 na press media gi khuthang da aibu ki hallaga vice chairperson MD Nazaruddin 1 number 9 ibe tombi gi mapuroiba Premjit 1 number 7 Minarjan gi mapuroiba MD Anwar ga aikhoi ahumna ki hallaga 1 number 3 gi MD Abdul Salam gi yumda chailau ki haina ona tainabda maran sirakpa mana siraiba maralasi maram chade Panthoibi groups of companies ki Vision 2025 ngasi Chingmerong da leiba Classic Grand gi Imperial Hall da pangthokre awang nopok lamdam da leading company ama oriba Panthoibi groups of companies ki makhada Panthoibi Housing Finance Company Limited na financial amadi housing solution da mapung fana thabak thauram sing pangthokraba matung asida company asina 2025 fawbuda kari thabak thauram sing paikhalakadage haiba adu Uthoknaba ngasigi Vision 2025 asi fongbani haina Panthoibi groups of companies ki chairman and managing director Thokchom Hemona hairi
State asida ahongba ama puraknaba amadi malemgi chawkat lamjelda state asisu saruk yanaba inkhalakliba talent lairaba naha singbu support tawduna 2025 fawda chawkatpa state ama oinabagi pandam thamli. Housing solutions amadi education sector da ahenba mityeng thamlaga vision 2025 asigi fongbani masigi manungda Din University ama saba yauri haina Panthobi Housing Finance Company Limited ke chairman kam managing director Thokchom Hemona Fondroki. कोई यूनिवर्सिटी में डिम यूनिवर्सिटी में कोई सेटअप तब की प्लान ले जाए मसी इट विल टेक टाइम मसी यूनिवर्सिटी से कहीं हज़ा कांदा मेनली दे कोई बिजनेस मरुएना मैक्सिमम मैनेजमेंट को बगी यूनिवर्सिटी हो जाए कोई मणिपुर यूनिवर्सिटी से वेरी कंजस्टेड सीट जाम फंगना दी अदुगा कोई इस ऑलमोस्ट मैक्सिमम स्टूडेंट कोई मपाने हम सनरी मपाने सब इन होता है कोई की नसाई न पंजकी बता कोई की फैकल्टी हो भी अब मैम आउट ऑफ द कंट्री कोई मणिपुर जाती हम लेग रहे अदगी इवन इंडिया मन उसु पइंगे लेग रहे मैम से न थबक रिटायर तौर केरा नत्रगा हजी हजी लानिंग बोसु अखोई अदुगुम्बा कॉमन प्लेटफॉर्म अमा यूनिवर्सिटी में लेरा कांददी अखोई की पैसा जो सेव तौगनी अदो अखोई मसेन की ट्रांसपेरेंसी जो हेन हेन लाकनी Nongmagi oiba community level orientation workshop on palliative care ngasi Imphal West District ki Wangoi Bazar da leiba supermarket complex ta pangthokre workshop asi District Health Mission Society Imphal West ki meeting makha da NCD cell CAC Wangoi na sinduna pangthokpani thoramadu da saruk yakiba palliative care CAC Wangoi ki MO in charge amadi nodal officer oiriba Dr. N Susilana Fongdoropagi matung ina palliative care matau karamna Logadagi haibagi matang da miyam da vap tahanabagi pandam da ngasi workshop asi sinbani hairi aruba laina amana naraba miyoi amagi imung manungna natraga mahaki naknaba miyoi singna yengsin bidaba matamda anaba adubu matau karamna yengsin gatage haiba adu workshop asina mamutana khanganki hiramasigi matang da doctor amadi nurse level dasu training program mamang da pangthokiba laikre haina Dr. N Susilana makatana fongdoki हेल्थ कमरी लेना नुंगाइना पोथाजनबा पीबा याबा अखोगी जेक्शन थौराम पीबा याबा सपोर्ट हाइ तारे सिगुम्बा मयाम सिगी मतांगदनी अखोइना ngasi palliative care ana अखोइना सिगी प्रोग्राम जी अखोइ वांगोइदा तौजरी जे अखोगी कम्युनिटी लेवल दा खंगहनजनिंगबा palliative care asi करिनो कदाइबु कौई अदे मसिगी पांदम सिना करिनो मसिगी एम सिना करिनो हाइबदो अदुगी मतांगदा अखोगी भाब तामिननबा अमतंग अखोगी कम्युनिटी लेवल दा मयाम जी अंतंग पुल्लगा अखोइना पांगासी जे अदुगी पांदम दा पांथोकसबनी Father Somi Thomas bu Catholic School Kanchipur gi principal oina makhatana leibada yanaba purakre Catholic School Kanchipur gi hauzik oriba tangdu leita da bas gi matangda ngasi Bishop House Mantripukri School asigi Oza Singh Catholic Society gi members sing Transporter Union amadi Parents Teachers Association PTA gi members sing amadi Archdiocese ga loinana mifam ama pangthoklaba tungda yanaba si purakkibani haina PTA Catholic School Kanchipur gi chairol amana khangalakli loinana hayengdagi class chang naina chathragani haina chairol sina makhatari Bangladesh ki Hamom Khulda leiriba Chauba Memorial Intellectual Property Museum da mitai singna puwari ga sagona duna laklaba potlam sing donate tawbinaba museum asige director Hamom Tonu Babuna Fongdorkli wafamasi ngasi cat Patriotics Writer Forum gi Manipur gi Secretary Rakesh Nauremna luchingba miui taraga mangana saba khongbu amana museum asibu yengsinba chatpagi khongchatta museum asigi director na fongdorki bani inkum jali singani ga sumna tareta linkhat khiba museum asi chahi tara hele museum yengbagi khongchat aduda forum gi Secretary Rakesh Nauremna wafam kaya fongdokladuna hai Bangladesh ki chiklaba maitai khulgi kachin koya amada achauba lal kaya gi yumfam ama tholamba sina Bangladesh ki maitai singna lep lapna laikhrabasu makhoi gi mapamapu gi haurakfam Manipur bu ningsingi haibasi takli forum gi maikai dagi sel oina lupa lising taragomdoi mating oina museum adugi director Hamom Tonu Babu da kusinaki Ex-Chief Minister R.K. Dorendro na laikidabada Nagaland gi Governor P.B. Acharya na thadorokpa cherolamada awaba fongdorokli laikidraba R.K. Dorendro mahaki marup oibata natana Manipur yauna leiba asigi chawkhat thorangda achobo thogdang lauramba mioi amani haina singtharakli amromda Manipur gi Chief Minister oina Tam ahumrak thau purambata natana Lions Club of Imphal gi former member oiramba Rajkumar Dorendro na laikidabada Lions Club of Imphal gi thaumi singna sangai progda leiba Lions Service Center da awawa fongdokpagi mifam ama pangtokre haina cherolaman hairi awawa fongdokpagi mifam aduda minute ani tumina leptuna ikai khumnabas utki loinana cherol cinema khatari
CBSE amasung SSC gi combined graduate level gi question paper kanana leak ohenbano haidunai National Students Union of India Manipur State na Manipur University gi get mamangda yaningda ba phongdokre University du gi thongal mamangda mahiroi union asigi members sing na Union HRD Minister Prakash Javadekar CBSE gi chairman amasung ABPV activist ki mayokta maru oina yaningda ba du phongdokibani members sing aduna HRD Minister CBSE gi chairman thabakta gi lokto u haina thaba play card sing su seasonaki BJP Manipur Pradesh Lok Janashakti Party, Manipur State Unit, Research Forum Manipur, All Manipur Women Social Reformation and Development Samaj, National Identity Protection Council, NIPCO, International Peace and Social Advancement, IPSAM, the Northeast Dialogue Forum, Anina Tungan Thadrokpa Cherol Singda, Pauche Sangai Express ki founder editor Amadi, National Delhi, The Telegraph ki special correspondent Oiramba, Kalen Tokchom na Kanghogdana Laiki Dabada Awawa Fungdorkli. Amadi Saknairaba, Paumi Sigi Imung Manungi Awabasu, Sarukiari Haina Cherol Cinema Katara Duna Kangalakli. Ngarang nung tilpung mari rom taba matamda Thawal Commando Madi Kungataruk Subasam Rifles ki Apunba Kutpu Amana, Yaripok Bazardagi, PLA ki Lance Corporal Ama Fare, Farwa Miwe Dudi, Yaripok, Changamdabi, Mataktagi, Muhammad Janaf Khan, Atohuin Naba, Chahi Kuntragamatoi, Apopa Lakedraba, Muhammad Panthoi Ni Hairi. Mahak Bisnupur District ki Self-Style Commander Khaibagi Matakta Inkumza Lishing Anida PLA joined Taukibani Hairi. Sajik Tampakta Numit Kuntra ni Basic Military Training Tauraba Matung 2000 batch ki Army number 2092 Oiduna PLA Reserve Battalion ki Self-Style Commander Lieutenant Chinku ki Command Makada Mahak Thabak Thoram Singh Taubani Mahak Security Force ki Mayokta Chathaba Thogdok Wathok Kayada Chenaba Mioi Amani. Loinana Mangwandagi Airtel SIM card amaga loinana mobile phone amadi sell oina lupa lishing ahunga chamaga kuntra fagatle hairi. Haukiba March Kuntragi Nubidang Pungnipan Taba Matamda People's Revolutionary Party of Kanglaipak Pripaki Lanmi Shanglop Red Army Gi Chamagasumna Taret Suba Battalion da Tokiba Laibak Tiba Togdok Amada Lanmi Shangloba Sigi Hairangoi Thong Jagatnath Achoba Leiraktagi Surgeon Major Thoba Atokming Laitangbam Kabocha Maitei Chahi Kuntraga Mamanga Apokpa Laikitraba L Rajkumari Singh Apokpi Laitang Them Laitangbam Ongbi Memcha Devi na Manumatam Chadana Laiki Dabada Lona Thinkraba Lob Asina Tadropa Cherolamata Awaw Fongdorkli Mahagasi Red Army Gi Traga Nipan Suba Military Basic Training Pangkraba Amadi Lob Asigi Tabak Thoram Kayada Kongzel Yang na Changsil Lamba Misak Amani Haina Singtari. Nongmagi oiva Dhanvantri Seva Yatra Free Medical Camp ama More Ward number 3 the Labour All Community Welfare School More gi complex ta pangthokre National Medicals Organizations amadi Seva Bharati Manipur na khusam naduna pangthokiba medical camp aduda Tamil Sangam More na mating pangki amadi camp aduda National Medicals Organization gi Vice President Dr. TH Naran Babu gi liching makhada laying bagi thoram pangthoki camp aduda eye surgery medicine ENT neurosurgeon plastic surgery dental amadi Diabetes ki tungan bus sing khangdoktuna More gi miyam da ana laing bagi khudong chab sing lem na piki medical camp aduda Myanmar da ki miyoi kya su laktuna yengki Hauze ngasi nomagi sanabagi pauta Anisuba Sangai Trophy Veteran Football Championship ta FBFA Uyumpok Mai Pak Rengasi Mapal Kangjebung da Chathariba Tournament gi Mari Suba League ta VSA Soramadi AYMFA Amtha Anina Sanakiba match asida VSA Soragi Sanorai Rashid Ahmad Amadi Iqbal Shah Anina match ki Taragomdo Amadi Nifugamanga Suba minute singda Panjil Amamam Aduga AYMFA Amtha gi Sanorai TH Ingobi Amasung Abdul Hakim Ani Nasu match asigi mapan abadi nifumatoi suba minute singda panjil amamamga chanduna match asida mayok nariba team anina panjil ani ini chanduna match asi draw oiki
ngasi tournament asigi sanaki ba manga suba lektana FVFA uyumpok ki sanaroi tauthang inaubi amasung anatna match asigi kuntraga mari kuntraga taret amadi yankai ko humdoi suba minute singda panjil amamam chanduna VBFAM kaishampatpu panjil ahum sinoda maiti ba pi bangamki United Veteran Football Association Manipur na sinduna RKFD Private Limited ki sentang makada pangthok liba tournament asida football team taraga mapan na league match singda atoi hen tanari tournament asigi hayang makata ba league match ani sanaragani Maitai Council More na sinduna haukiba March kun gamanga dagi sanaba haukiba Summer Football League ngasi More Eastern Shrine School gi ground da loishin kre ngasi sanakiba final match ta Mongyamba House na Charai Rongba House pu panjil ani sinoda maitiba piramduna winner cup lauki makha tarakpada pangthokiba manamatum yengthopagi thoramda Maitai Council More gi President M Thoiba Manipur Muslim Council More gi President Jalauddin Khanongpok Apunba Nupi Luk Moregi Vice President CS Ibecha Nupi Kunai Chokot Lamjing Luk Moregi Vice President T Premabati Devi Amadi More the Lady Police ki makok tongbo official single loina na sarukyaki Mari Subayam CAW Pralada Amadi W Ramananda Elite Cricket Tournament SCCC Singzamai Mai Pakring as Luang Sangbam the Laiba Luang Popa Cricket Stadium the Sanakiba Cricket Tournament as Gate Taraganipan Suba Lecta Toss Ngamkiba SCCC Singzamaina Batting Hana Sanakiba match as Apiba over Nifu the wicket Tare Turgaran Chaniga Nifukumdoi Lobangaki innings Asida Gazendra na run Nifu Humputraga mapan lobang ki match asige ani suba batting sanakiba Blue Hawk Kuraina over kuntraga ni thoiga ball ani da wicket taramak turaga supnagi run chamaga humputraga mari khak loduna match asi run humpuga mapan da mighty banaki innings asida location na run kuntraga manga loki ngasigi league match asida run humputraga mapan lobang kiba SC CC Singzamai gi batsman Gazendra na match asige man of the match taki Manipur Cricket Association asinduna chathariba tournament asigi hayang sanagadaba league match amada Traukwa Kaitel amadi Force Ketrigao anina lamba taunarkani Mari Suba MCA played cricket tournament UCC Uripok Mai Pakre Manipur Cricket Association gi meeting makada Lagtabal Public Ground the Chathariba Cricket Tournament sigi ngasi sanakiba Taraganipan Suba Lekta Tos ngamkiba YUC Kwakaitel Moirang Purel na betting hana sanakiba match asigi apiva over kuntraga manga yautan over kungamari ga ball amada wicket taramak turga supnagi run chamakak lobangamki innings asidas Shankalina run yankaiga manga lobangam match asigi ani suba batting sanakaba UCC Uripok na over taraga taruka ball mari da wicket ani khak turaga mai pakwi run chamaga supna mari adu lobangam ngasigi league match asida wicket mari amadi run taraga mapan lobangam ba UCC Uripok ki all rounder Raghavna match asigi man of the match taki cricket team kun gamathoina saruk yaduna chathariba tournament asigi hayeng sanagadaba league match amada model club chingamakha amadi CDC soibam laikai anina lamba taunarkani Ani Suba T Subol Memorial Veteran T20 Cricket Tournament Champ Khagempali Mai Pakre ngasi Oriental College amadi Model Higher Secondary School gi sanabungda sanakiba tournament asigi ani Suba League toss ngamkiba Napsa Kaimfal na batting hana sanaduna match asigi apiba over kun yaugdan over taragamapan ga ball mari the wicket taramak turuga supnagi run chamaga taragani thoikak lobungamki innings asida Kisorjit na run kuntra aduga Somendro na run kunga taret lobungaki match asigi ani suba batting sanakiba champ Khagempali na over taraga taruka ball marida wicket amakhak turaga mai pakpagi run chamaga taraga homdo edu lobungaki match asida wicket ani amadi run ni fuga mari lobungaki ba champ Khagempali gi all rounder I Ibobina ngasigi league match asigi man of the match taki Manipur Veteran Cricket Association gi meeting makada T Subor Memorial Trust ki sentang makada pangthok liba tournament asida team taret na sarukyari hayeng tournament asigi league match amada model club chingamakha amadi YWC Langthabal anina lamba taunarkani
National ranking AITA Super Series under 14 boys and girls ki tournament Haubam Bhushan Natana Maming Lairaba Manipur gi Nupamacha Sanaroi Singh ani subar round changbangam kidre ngasi lamfel patal leiba Imphal District Tennis Association gi decoter ta sanakiba tournament ki nupi macha gi match sing da Charmi nangmai kakpamna ania Jacopo point sino taruk ama amasung taruk sino da Mekhala Manana Y Agubu point taruk sino amasung taruk sino da Trau Sai Josi na L Bidyarani bu point taruk ani amasung taruk ani da maiti ba pibangaki tournament singing asi sanakiba nupamacha singi match singda Haubam Bhushan na Anchit Gogoibu point Mari taruk ama amadi taruk ahum da maiti ba piki Manipur Tennis Association ki meeting makada Imphal District Tennis Association asinduna lamfel patal leiba IDTA gi tennis sanabungda chathariba tournament asida chahi taramagi manungda leiba India gi tongan ba state taraga taruk gi lakpa nupa macha madi nupi macha tennis sanaroi chamarom na sarkyari hayeng chathariba tournament asigi makata ba match sing sanaragani Arabada bulletin asige headlines samhona mayam da thamjage Works Department na lupa crore kayagi yamlaba senfam lokthok lamba asigi matang da CBI natraga NIA gumba agency amada thizin hangadabani haina state congress na taksilafing Reserve Forest area the construction tauba khudingmok warning taudana taktoklagani haina Forest and Environment Minister Thongnauzam Shyam Kumar na lauthokre Anirak Suba State Level Siroi Lili Festival nangnaba tongan ba lambi thongsing semjinnaba ngasi Works Minister Thongam Bishojit na Siroi Lili kul chattuna yengsikre Ukrul District ki Kamsai Molal Kulgi amatangairaba Kamsai Molal Primary School Leigang Mityeng Changbidabana Maramoidaga Yamna Fibam Chadana Lady Status ki Mental Hospital Sanaba Lamsang the Lam Khadoktuna Leire Atuba Matamda Sanaba Honoragani Haina Health Minister Langpok Lakpam Jayanta Kumarna Fongdorkle Masong Paumi Yamana Sasinaba Pau Fong Laba Natraga Sasinaba Pau Sandok Labadi Paumi Yamo Oibagi accreditation Matam Pumbagi Oina Kakpayai Haina Center na Hai